BJP gi Leingak asidi mipum khudingmak khatna halaga lamdam asigi senmitlon leikha tahanduna Meeoi Khujok Kharagi nungaina basin balengak ni haina CLP gi leader Kaisa Meghachandra na maral sirakli wafam ase MPCC gi OVC department ki nauna khalaba district president taramna okpagi thoromda mahangna phongdokhibane MPCC gi OVC department na sinduna ngasi BT Road ta laiba Congress Bhavan da pangthokhiba thorom aduga mari lenana CLP gi leader su oiriba wangkem AC gi MLA Kaisa Meghachandra na hai MPCC gi OVC gi department ama lairiba si yamna maruoiba department amane MPCC mapung fahanbada tongan ba department amadi cell singi mapung fahanba yamna mak mathau tai Manipur khundariba OVC gi kanglupta chalaiba furup sing asi yamna maruoiba amane lamdam asida lairiba OVC singi mathau taba sing Leingak na phanghanjiba makhai lamdam asida mapung phana chawkhat purakpa ngamloi mipum khudingmakta social justice mahai masin matik chana phanghanbagi right senate lon fagat hanba amadi matik chana representation piba haiba sina punba amadi chawkhatpa Manipur ama oiba ngamgane hauzik lamdam asida oiriba kangkhong chaibagi piba masi BJP gi policy amadi Leingak lon ningthina chalaiba ngamdabagi mahainane BJP gi Leingak asidi tangdu laitaba purakna ba Leingak natte haina mahangna makhata khi ngasi Manipur da thui ko violence bisi bida se karam ka da loisan gani karam ka da santi lakani relief ke da lai ko mayam sin se karam ka da halan gani manu mayunda khumma ngamte plan laite concrete road ne plan laite masi boy boy kaya kan hawa ko ki gani amasu kaya asa to kun lai gani ngasi di maite yo ki ga khadara ba nuksina draba poison thabadagi Leingak asida poison pijabadagi khanaraba ari go community nani se kitang interact ko matanda lead khidore hai ko matagunna naraga ko ki gamu khanalle ngasi karma mafamda Manipur ki shanti leidi karma matamda mafamda development leidi karma jaga ngasi Manipur ki praja sinna momon ni no ka karma thabak paket pangami no development at all mafam khudi makta sa thorang leite community kuriman scheduled caste community scheduled tribe community ko hairabasu jati mayam ama hairabasu indigenous praja mayam ko hairabasu ngasi sarkar si makhada karam thak paikhali karam jati si kun chidan lai ko ngambe mase the hatred politics of BJP